Tamenglong district ki manung chanba Thangal Khul ngalingay matamdagi hauduna lining laishon gi thabak Thouram singaloina na pangthoktuna lakpa Luplek Kimei Thouram Pangthokpada Apanba Peebiganu haina Thangal Khul gi Luplekpa Peipanlung Thaimei na appeal taurakle Imphal gi Major Khul da laiba Manipur Press Club ta pangthokhiba paugi mifam amada Peipanlung na Thangal Khul asi ngalingay matamdagi hauduna Thaimei hairiba sagai asina pathang puthang naina Luplekpagi thawasi puduna lagi Luplek Kimei hairiba Thouram asi Luplekpana mapung oiba thaudang lauduna pangthoi masi atopa lining chatpasingda thaudang lauduna pangthokpa yade hairi adubu Thouram asi chahi asigi oina pangthokna hotnabada ayadapan pirakpagi thawongsing chatharakpana Thouram asi pangthokpa ngamdana leire maram asina ayadapan asi pidana Luplek Kimei pangthoktuna khul amadi khunjasingi yaifa thongni Thouram sing ayadapan leihandana pangthokminashi haina appeal taurakli Thaimei sina para ko hakikeda pura phamse mutan pura pura isha ma khoje uji pura punjab le am sinda sale bizar ka company ha bi pura se sa thamaya ro ya ni thi dona customary ki potong ina zuban thapa zen khorok tawba hara mai tabra tom tam sa iso ha ta ko ma ma ge dai da program se pakthok re ni ha kathok ra bidi se pakthok ra bidi iso na khadaba imung da la ni ta se ko customary na phadana hai tu ta sa do lam ta ni ngai se function se pangthok han biu